Sabagi ayat number 18. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. وجعلنا بينهم وبين القرى التي باركنا فيها قرى ظاهرة وقدرنا فيها السير سيروا فيها ليالي وأياما آمنين. فقالوا ربنا باعد بين أسفارنا وظلموا أنفسهم فجعلناهم أحاديث ومزقناهم كل ممزق إن في ذلك لآيات لكل صبار شكور. ولقد صدق عليهم إبليس ظنه فاتبعوه إلا فريقا من المؤمنين وما كان له عليهم من سلطان إلا لنعلم من يؤمن بالآخرة ممن هو منها في شك وربك على كل شيء حفيظ. قل ادعوا الذين زعمتم من دون الله لا يملكون مثقال ذرة في السماوات ولا في الأرض وما لهم فيهما في شرك وما له منهم من ظهير. أيكوينا تنبيكبني مكوي أمسون أيكوينا يايفهن بكربا شهر سينغ مركتا उबा फंगबा शहर सिंह अदुगा अखोइना लेपीखिबनी मदुदा खोंगचट की पराउसु असुमना ताकपीदुना चटलु मदुदा मखोइदुगी मरक्ता अहिंग अमदी नुंगथिलदा असोय अंगाम लैतना Sabagi kampung lagi lamdo, shahar do adu lamdoga, atais le shahar do adu tanya bagi marak do, adu su shahar mohoi shahar lagi apa. Yang rakut nak zahiratan yang pong na je, ling na pandal lagi hai bida. Waqaddarna fiha sayra duga, mile gi from manzil shem thamne la, ekhoina. Chak माइल की यूं इधर हालम की माइल की यूं दरो अतो मेरा मंजिल की खाई दो ऐसा थम में बात तो हम सीधे इनसे और दी पता हम थम बा मम्मी और पता हम मशहूर तो का थम में घूमना तो चलो यदि मोहम्मद चलो है से ऐन मोहम्मद हो चले मोहम्मद सब पे आओ हिंद सके चलो हिंद सके चलो आमीन आदि अमनोयना शांति के लोने करें ताकि हम याद बच्चे लोने करें ना शांति की साथ पालन बने कहीं ना इन्हें वाला है अदुबु मखोइना हाई की अखोई गिरब लापथोक हनबियो अखोई के खोंगचट सिंह के पराउ सिंह दो अदुगा लान न तौजखी मसादा करीनो लभन बियो दुआ तौजी करीनो मखोई हुजुक करी दो खोंगचट लम तानसिले इबोर नत्रो लम से लभन बियो ना दुआ तौरी से की अर्थ से करीनो बिजा अर्थ में लौय है से लम से न इमति फरी नत्रो एको खोंगचट सिन नखन बियो हाई दमना लभन बियो हाई बा इत बैना असफारे ना एको जर्नी से लाथो अन बियो सुमन दुआ तौरे मगुनी अदु मन खाले मखन तौरु तौ दो अदु फजना ना पराव नाने सेम दो अदु लाथो हनबियो ना तो दुआ तौरे लाथो ना कुजे तो होय तौरु तौ दो ना तापदी लाथो हनबियो हाय रो ओय नुआन पाम से कोई पाम दे से अदुना अखोइना ओय हनके मखोइबु लीना होबा वारी सिंह अदुगा चाइखाई के मखोइबु उमचाई चाइना तसेनमक मदुदा लैरबनी खुदम सिंह
ꯌꯥꯝꯅ ꯈꯥꯡꯖꯕ ꯑꯃꯁꯨꯡ ꯇꯧꯕꯤꯃꯜ ꯈꯪꯕ ꯈꯨꯗꯤꯡꯃꯛꯀꯤ ꯁꯕꯔ ꯌꯥꯝ ꯇꯧꯔꯕ ꯇꯧꯕꯤꯃꯜ ꯈꯪꯉꯕ ꯂꯥꯏꯒꯤ ꯇꯧꯕ ꯃꯤꯒꯤꯗꯃꯛꯇꯗꯤ ꯁꯤꯁꯤꯗ ꯈꯨꯗꯝ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯈꯤ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯏꯕ꯭ꯂꯤꯁꯅ ꯈꯟꯖꯈꯤꯕꯗꯨ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯒꯤ ꯇꯨꯡ ꯏꯟꯈꯤ ꯀꯥꯡꯕꯨ ꯑꯃꯈꯛ ꯅꯠꯇꯅ ꯊꯥꯖꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏꯗꯨꯁꯨ ꯑꯇꯩꯗ ꯇꯟ ꯗꯨꯅꯤꯌꯥꯗ ꯇꯟꯇꯦ ꯃꯈꯣꯏꯁꯨ ꯏꯕ꯭ꯂꯤꯁ ꯊꯧꯔꯤꯗꯨ ꯌꯥꯔꯒ ꯑꯗꯨꯃꯥꯏꯅ ꯂꯝꯆꯠꯇꯨ ꯐꯠꯇꯕ ꯂꯝꯆꯠꯇꯨ ꯆꯠꯈꯤꯑꯕ ꯑꯗꯨꯗꯤ ꯏꯕ꯭ꯂꯤꯁꯅ ꯍꯥꯏꯈꯤꯕꯗꯣ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯑꯩ ꯅꯪꯒꯤ ꯕꯟꯗꯥ ꯃꯈꯩꯁꯤ ꯃꯥꯡꯍꯟꯒꯦ ꯑꯣꯏꯔꯣꯝꯗꯁꯨ ꯂꯥꯛꯀꯦ ꯑꯦꯔꯣꯝꯗꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯤ ꯅꯥꯀꯟ ꯈꯨꯗꯤꯡꯃꯛꯇ ꯁꯖꯦꯁꯟ ꯇꯧꯔꯒ ꯃꯣꯏꯁꯤ ꯃꯥꯡꯅꯕ ꯁꯤꯔꯀꯔꯣꯝ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧꯍꯤꯗꯀꯤ ꯀꯨꯐꯔꯔꯣꯝꯗ ꯄꯨꯁꯤꯜꯂꯛꯅꯕ ꯊꯕꯛꯁꯦ ꯁꯤ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯊꯣꯛꯑꯔꯦꯕ ꯂꯩꯇꯕꯅꯤ ꯃꯥꯒꯤ ꯁꯛꯇꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯅꯕ ꯑꯗꯨꯝꯅ ꯑꯣꯏꯍꯟꯈꯤꯕ ꯅꯠꯇꯅ ꯀꯅꯥꯅ ꯑꯈꯦꯔꯠꯄꯨ ꯊꯥꯖꯕꯒꯦ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕꯁꯤꯡꯗꯒꯤ ꯅꯪꯒꯤ ꯔꯕꯇꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯁꯥꯟꯇ꯭ꯔꯤꯅꯤ ꯏꯕ꯭ꯂꯤꯁꯄꯨꯅꯤ ꯍꯥꯏꯔꯤꯁꯤ ꯏꯕ꯭ꯂꯤꯁꯀꯤ ꯃꯊꯛꯇ ꯁꯛꯇꯤ ꯂꯩꯇꯦꯕ ꯏꯕ꯭ꯂꯤꯁꯅ ꯊꯨꯒꯥꯏꯔꯒ ꯃꯑꯣꯡꯒꯤ ꯊꯕꯛꯁꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯍꯜꯂꯦ ꯍꯥꯏꯁꯦ ꯑꯗꯨ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕ ꯁꯤꯁꯤꯅ ꯑꯗꯨ ꯑꯩꯅ ꯇꯧꯕ ꯊꯧꯖꯤꯟꯕ ꯅꯠꯇꯦꯕ ꯑꯩꯅ ꯉꯝꯍꯟꯕ ꯅꯠꯇꯦ ꯃꯥꯅ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯨꯅꯅꯦ ꯈꯪꯗꯣꯛꯅꯕ ꯃꯥꯅ ꯀꯩꯁꯨ ꯅꯝꯕ ꯉꯝꯍꯟꯗꯦꯕ ꯆꯥꯡꯌꯦꯡꯒꯤꯅꯦꯕ ꯃꯥꯅ ꯃꯈꯨꯠ ꯄꯥꯔꯒ ꯖꯃꯥꯠ ꯌꯥꯎꯔꯨꯔꯣꯅ ꯆꯤꯡꯕꯒꯤ ꯚꯛꯇꯤꯁꯤ ꯁꯩꯇꯥꯟꯅ ꯉꯝꯕ ꯅꯠꯇꯦ ꯅꯪ ꯖꯃꯥꯠ ꯁꯨꯝ ꯆꯠꯂꯤꯗꯣ ꯖꯃꯥꯠꯇꯨ ꯌꯥꯎꯔꯨꯔ ꯃꯁꯤ ꯇꯥꯏꯅ ꯃꯥꯅ ꯃꯈꯨꯠ ꯄꯥꯔꯒ ꯆꯤꯡꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯀꯩꯁꯨ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯂꯩꯇꯦ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯕꯗꯣ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯕ ꯑꯈꯦꯔꯠ ꯊꯥꯖꯗꯕꯁꯤꯡ ꯊꯥꯖꯕ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯆꯥꯡꯌꯦꯡꯒꯤꯅꯦꯕ ꯁꯩꯇꯥꯟꯁꯤ ꯃꯥꯅ ꯍꯦꯛꯇ ꯃꯉꯣꯟꯗ ꯁꯛꯇꯤ ꯂꯩꯕ ꯅꯠꯇꯦꯕ ꯑꯜꯂꯥꯍꯅꯅꯦꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯑꯜꯂꯥꯍꯅꯦꯕ ꯑꯁꯤꯅ ꯑꯔꯥꯡꯁꯤ ꯁꯤꯜꯂꯤ ꯄꯨꯝꯕꯁꯤ ꯍꯥꯏꯌꯨ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯀꯧꯔꯣ ꯅꯈꯣꯏꯅ ꯂꯥꯏꯅꯤ ꯈꯟꯖꯔꯤꯕꯁꯤꯡꯗꯣ ꯑꯜꯂꯥꯍꯕꯨ ꯊꯝꯂꯒ ꯃꯈꯣꯏꯅ ꯃꯄꯨ ꯑꯣꯏꯗꯕꯅꯤ ꯀꯛꯆꯦꯡ ꯑꯃꯒꯤ ꯑꯔꯨꯝꯕ ꯐꯥꯎꯕꯒꯤ ꯃꯈꯣꯏꯅ ꯃꯄꯨ ꯑꯣꯏꯗꯕꯅꯤ ꯀꯛꯆꯦꯡ ꯑꯃꯒꯤ ꯑꯔꯨꯝꯕ ꯐꯥꯎꯕꯒꯤ ꯑꯁꯃꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯂꯩꯇꯕꯅꯤ ꯃꯈꯣꯏꯅ ꯃꯄꯨꯗꯨꯇ ꯂꯥꯛꯇꯗꯅ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯂꯥꯛꯆꯤꯜꯂꯤꯗꯣ ꯑꯗꯨꯁꯨ ꯃꯥꯅ ꯑꯗꯨ ꯉꯝꯕꯅꯤ ꯃꯥꯅ ꯑꯗꯨ ꯉꯝꯕꯅꯤꯅ ꯃꯌꯥꯝ ꯂꯥꯛꯂꯤꯗꯅ ꯑꯗꯨꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯃꯗꯨ ꯀꯔꯤꯁꯨ ꯉꯝꯕ ꯅꯠꯇꯦꯕ ꯐꯨꯜ ꯑꯃ ꯁꯦꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯀꯛꯆꯦꯡ ꯑꯃ ꯁꯦꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯂꯩꯇꯕꯅꯤ ꯃꯈꯣꯏꯅ ꯑꯅꯤꯗꯨꯗ ꯃꯥꯒ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯀꯔꯤ ꯑꯃꯠꯇ ꯅꯠꯇ꯭ꯔꯒ ꯂꯩꯇꯕꯅꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯜꯂꯥꯍꯒꯤ ꯃꯈꯣꯏꯗꯨꯗꯒꯤ ꯇꯦꯡꯕꯥꯡꯕ ꯑꯃꯠꯇ ꯑꯅꯤꯗꯨꯗꯒꯤ ꯑꯁꯃꯥꯟ ꯑꯃꯁꯨꯡ ꯖꯃꯤꯟꯗꯨ ꯑꯁꯃꯥꯟ ꯖꯃꯤꯟꯁꯤꯗꯅ ꯁꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇ ꯃꯇꯦꯡ ꯄꯥꯡꯗꯦꯕ ꯑꯜꯂꯥꯍꯅ ꯁꯦꯝꯕ ꯈꯨꯠꯁꯦꯝꯗ ꯃꯥꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯦ ꯃꯥꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡꯁꯦ ꯃꯈꯣꯏ ꯌꯥꯎꯕ ꯅꯠꯇꯦꯕ ꯃꯥꯒꯤ ꯇꯦꯡꯕꯥꯡꯕꯁꯨ ꯀꯅꯥꯝꯇ ꯃꯇꯦꯡ ꯃꯌꯥꯝ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯉꯝꯃꯤ ꯑꯗꯥꯅ ꯉꯝꯃꯤ ꯍꯥꯏꯕ ꯖꯤꯕ꯭ꯔꯤꯜꯅ ꯅꯣꯡ ꯆꯨꯍꯟꯕ ꯃꯇꯝꯗ ꯅꯣꯡꯁꯤ ꯃꯤꯀꯥꯏꯜꯅ ꯆꯨꯍꯜꯂꯛꯏꯅꯦ ꯃꯤꯀꯥꯏꯜ ꯅꯣꯡꯇ ꯆꯨꯊꯕꯤꯔꯣꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯤꯀꯥꯏꯜꯗꯣ ꯉꯝꯕ ꯅꯠꯇꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯇꯧꯔꯤꯕ ꯑꯩꯅ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂ ꯂꯩꯕ ꯑꯩ ꯄꯥꯡꯒꯜꯁꯦ ꯁꯤꯅꯦꯕ ꯅꯍꯥꯟ ꯍꯥꯏꯁꯦ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯃꯉꯣꯟꯗ ꯋꯥꯆꯠꯆꯕꯗꯨ ꯃꯥꯅ ꯌꯥꯕꯤꯕꯗꯨꯒꯤ ꯅꯠꯇꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯟ ꯀꯌꯥꯃꯨꯛ ꯀꯩꯅꯣꯇꯅꯦ ꯃꯥꯅ ꯌꯥꯕꯤꯗ꯭ꯔꯗꯤ ꯋꯥꯆꯠꯄꯅꯁꯨ ꯀꯥꯟꯅꯔꯣꯏ ꯇꯧꯕ ꯉꯝꯃꯣꯏ ꯊꯨꯀꯠꯄꯗꯨ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗꯒꯤ ꯊꯨꯀꯠꯄ ꯑꯀꯤꯕꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯕ ꯀꯥꯟꯗ ꯌꯥꯕꯤꯔꯕ ꯀꯥꯟꯗꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯒꯦ ꯅꯈꯣꯏꯒꯤ ꯔꯕꯅ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ ꯑꯆꯨꯝꯕꯗꯨ ꯄꯥꯈꯠꯇꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯥꯈꯠꯄꯗꯨ ꯍꯟꯊꯔꯛꯄ ꯀꯥꯟꯗꯅꯦ ꯀꯔꯤꯅꯣ ꯃꯄꯨꯅ ꯍꯥꯏꯈ꯭ꯔꯤꯁꯦꯅ ꯃꯈꯣꯏꯗꯤ ꯍꯥꯏꯔꯤꯕ ꯐꯔꯤꯁꯇꯥꯁꯤꯐꯥꯎ ꯍꯪꯅꯔꯛꯀꯅꯤ ꯐꯔꯤꯁꯇꯥꯅꯐꯥꯎ ꯍꯪꯗꯣꯔꯤꯕ ꯀꯥꯂꯨꯜ ꯍꯛꯀ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯒꯦ ꯅꯈꯣꯏꯒꯤ ꯔꯕꯅ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ ꯑꯆꯨꯝꯕꯗꯨ ꯃꯥꯗꯤ ꯑꯋꯥꯡꯕꯗꯨꯅꯤ ꯑꯆꯧꯕꯗꯨꯅꯤ
hayo kanana jinjak hunbibage nakhoida asman sing amasung prithvi dagi hayo Allah na tasengnamak aikoi natraga nakhoi amadi lairabani lamjingda natraga langphaina bada mayak sengna mayak sengna langphaina bada si rasulullah hayo na helim rasulna pairam miside quran lagi ayat sidna moid hairi se adu si paiba kangbu duga paida kangbu duga si yadab kangbu duga haina halim hayo nakhoida hangloi aikhoina langsan khibadugi aduga aikhoida hangloi nakhoina tawkhibadugi langsan khiba tawsi nakhoina tansin khiba hairsu yare nate sawal ne hoine ajramna jurum tawlane nakhoina langsan jakhibadu nakhoin tawkhibsing dugi nakhoida aikhoida hangoi aikhoin tawkhibsing nakhoida hangoi Mana hayo na helim. Hayo pulap khomjin bigani nakhoi aikoi bu aikoi gi rapna adugi tungda mana bichar tau bigani aikoi gi irakta achumbaga loina na madi bichar pati duni hangbaduni ida khomnana ba munajara taunana ba hai dekho Allah na rasul da pho kanna budi hotna na budi hai to pa yatta kanna hotna mo hoi masakta مخوينا لعمة توقتشرسو أدوغا مخويدا فشلا تو نبدي هيدا هيان عادا الله نبيشار تو بيغني هايبشي ماني يكو شرم مناظرة تو نرسيتي ما پورا أدري لا توك رहे ما دي أدوني أدو मेरा मतलब बीचा खरे أنا هذا دوسك كيف जानत की टिकट भी थोक ना रिमेबा amma di phone ya ado ayang ala na bijar to bin ya hayo utlo ayonda nakhoina napsalli badu mangwanda magi lengmana ba singni haina natte madu kaido nungda su ma khaktamak allah ni pangal badu asing badu allah di mohoisu yari natro Mahoy musik sing. Mahoy di kalma su soli me. Ibrahim milatne le. Lair mahoy chumme na muknari me. Mahoy khoi ni seng dharma di Muhammad na thugai re imen sauri me ba. Ipai pu kisana bi thugai re khoi ni Ibrahim de lai de sauri me Quraysh khandan adugi du da ne ba Allah na hair sin hayal si. Nakhoina Allah ga le mana ba napsilli do yan jinnari do amma Allah na direct haibu lawroi ayat hari itu lawroi aduda atopa am third party second party amna haira aga ma buzuruk tu yaudar di lawbante adugi tu ne sida hairi Allah na haibu wa lawdam ne sim hoju khangi me hang me ba naptar di lawroi lawbante adu nappa dunia da kayam hoju pochan na dana ma ma kai kam do do ba na ham mane mane Ikoi hajar ni imam magai sila kadar imam magai matung ni sila tor mi sila kam dawa angi Jawa buzuruk ising da kara lan khriba mana hingam da ku thungna hodok se sina kam mai to dor bar hanga eba hoy sangdra mo sina kam mai to tar ban pura adugi nungshibana ne thadok bangam de mera ka da ba ila do kal dilan ne so kiya मैं मनी हुसी हाई नसी मोंग अदु नसी हाई नसी तू माँ खत्तम हाई दी अल्लाह ने माँ खत्तम मपूने वांगल बदो सिंग बदो अदु माँ खत्तन हाई भी इन नमना तो हाई नसी नपचिंदा बिदा तो पे यान जिंदा बिदा था कि बनते कोई ना नंगबो ओ मोहम्मद सल्लल्लाहु अलैहि वसल्लम हराव पाव पीबा मसुंग पाव मेन बा मा ओइना नत्तना मियोय बा पुमना मकी मथक्ता तगुम सुंग मी आयाम बना खंग दबनी Teraina. Wama arsalnaka illa kaffatan linnas. Kafi oi bahai guna. Ada kon la ko mani anda maru drai taru. Kaffatan linnas. Jadi ada. Aduna adu itu kon la pa. Subna gi ma rasul si toina haiba ayat ni si. Paumian ba maya pau du yau han ba harau pau
ꯑꯣꯏꯔꯣ ꯊꯥꯖꯕꯁꯤꯡꯗꯅ ꯍꯔꯥꯎ ꯄꯥꯎ ꯑꯣꯏꯔꯦꯗꯅ ꯑꯗꯨꯗꯩ ꯊꯥꯖꯗꯕꯁꯤꯡꯗꯅ ꯆꯦꯛꯁꯤꯜꯍꯧꯅꯕꯒꯤ ꯄꯥꯎ ꯁꯤ ꯈꯛꯇꯒꯤꯅꯦꯕ ꯅꯈꯣꯏꯇꯒꯤ ꯅꯠꯇꯦꯕ ꯗꯨꯅꯤꯌꯥꯗ ꯂꯩꯕ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯤ ꯏꯟꯁꯥꯟ ꯄꯨꯝꯅꯃꯛ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯍꯔꯥꯎ ꯄꯥꯎ ꯄꯤꯅꯕ ꯂꯥꯛꯄ ꯅꯕꯤꯅꯦꯕ ꯅꯈꯣꯏꯒꯤ ꯅꯕꯤꯁꯤ ꯅꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦꯕ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯕ ꯇꯥꯏꯁꯤ ꯄꯨꯝꯅꯃꯛ ꯄꯣꯠꯇꯣ ꯃꯥꯅꯤ ꯃꯗꯨꯅꯤ ꯗꯨꯅꯤꯌꯥꯗ ꯂꯩꯕ ꯃꯤ ꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯌꯥꯃꯠ ꯐꯧꯏ ꯑꯗꯨꯗꯩ ꯑꯃꯅ ꯁꯤ ꯍꯥꯏꯔꯃꯤꯅ ꯄꯥꯎ ꯌꯧꯍꯟꯕꯒꯤ ꯗꯨꯅꯤꯌꯥ ꯄꯨꯝꯕꯒꯤ ꯃꯤꯅꯤ ꯍꯥꯏꯔꯃꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯦ ꯕꯤꯆꯥꯔ ꯇꯧꯕ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯂꯥꯏ ꯂꯥꯠꯄꯒꯤ ꯃꯇꯥꯡꯗꯅꯦ ꯕꯤꯆꯥꯔꯗꯁꯨ ꯋꯥꯍꯩ ꯋꯥꯇꯥꯗꯁꯨ ꯀꯔꯝꯍꯥꯏꯅꯅꯣꯕ ꯈꯥꯏꯗꯣꯛꯀꯗꯧꯔꯤꯁꯤ ꯄꯥꯎꯁꯤ ꯑꯃꯈꯛꯇ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯏꯟꯁꯥꯟ ꯄꯨꯝꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎꯅꯦꯅ ꯈꯜꯂꯒ ꯄꯥꯎ ꯌꯧꯍꯟꯕ ꯅꯠꯇꯅ ꯀꯔꯝꯍꯥꯏꯅꯅꯣ ꯃꯥꯅ ꯍꯤꯟꯗꯨꯅꯤ ꯃꯥꯅ ꯍꯥꯎꯅꯤ ꯃꯥꯗꯤ ꯂꯥꯏꯌꯥꯝ ꯑꯗꯨꯃꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯅꯥꯏꯗ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯄꯥꯎꯁꯤ ꯌꯧꯍꯟꯗꯧꯔꯤꯁꯤ ꯁꯣꯝꯗ ꯑꯜꯂꯥꯍꯅ ꯔꯁꯨꯜꯗꯤ ꯀꯥꯐꯤꯔ ꯀꯅꯥꯝ ꯍꯥꯏꯅꯣꯏꯅ ꯕꯤꯆꯥꯔ ꯅꯥꯏ ꯀꯔꯤ ꯋꯥꯌꯦꯜ ꯆꯨꯝꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯈꯥꯏꯗꯣꯛꯅꯔꯒ ꯕꯥꯎꯟꯗꯔꯤ ꯈꯥꯖꯤꯟꯅꯔꯒ ꯄꯥꯎ ꯌꯧꯍꯟꯅꯕ ꯍꯣꯠꯅꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯥꯎ ꯌꯧꯗꯅ ꯃꯑꯣꯡꯅꯦ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯄꯨꯡꯁꯣꯏ ꯁꯣꯏꯑꯦꯕ ꯀꯨꯔꯥꯟ ꯄꯥꯔꯨꯗꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏ ꯀꯩꯗꯧꯉꯩ ꯑꯣꯏꯗꯧꯔꯤꯕ ꯃꯁꯤꯒꯤ ꯋꯥꯗꯥꯁꯤ ꯊꯥꯖꯗꯕꯁꯤꯡꯗꯨꯅ ꯄꯨꯛꯅꯤꯡꯗ ꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤꯃꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯥ ꯃꯌꯥꯝꯁꯤ ꯌꯧꯗꯧꯔꯤꯁꯤ ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯑꯣꯏꯔꯕꯗꯤ ꯃꯣꯏ ꯀꯨꯔꯥꯟ ꯄꯥꯏꯕ ꯀꯥꯡꯕꯨ ꯃꯨꯍꯝꯃꯗꯀꯤ ꯃꯇꯨꯡ ꯏꯟꯕ ꯁꯜꯂꯝ ꯃꯇꯨꯡ ꯏꯟꯕ ꯀꯥꯡꯕꯨꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯊꯣꯛꯀꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯁꯨ ꯗꯤꯅꯤ ꯏꯕ꯭ꯔꯥꯍꯤꯝꯗ ꯆꯠꯂꯤꯃꯤ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯛꯀꯥꯒꯤ ꯀꯨꯔꯦꯁꯀꯤ ꯃꯤ ꯑꯔꯤꯡ ꯑꯔꯤꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅꯤ ꯈꯥꯅꯥ ꯀꯥꯕꯥꯒꯤ ꯁꯣ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯟꯅꯔꯛꯏꯃꯤ ꯑꯗꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯁꯤ ꯋꯥꯗꯥ ꯑꯣꯏꯗꯧꯔꯤꯁꯦꯅ ꯍꯥꯏꯌꯨ ꯅꯈꯣꯏꯒꯤ ꯂꯩ ꯂꯦꯞꯈꯤꯕ ꯅꯨꯃꯤꯠ ꯑꯃ ꯅꯈꯣꯏꯅ ꯆꯣꯟꯊꯔꯣꯏ ꯃꯗꯨꯗꯒꯤ ꯄꯨꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯉꯟꯈꯠꯂꯣꯏ ꯃꯗꯨꯗꯒꯤ ꯄꯨꯡ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣꯅ ꯍꯥꯏꯍꯜꯂꯤ ꯄꯦꯊꯣꯛꯈꯤ ꯃꯇꯝ ꯂꯩ ꯊꯥꯖꯗꯕꯁꯤꯡꯅ ꯍꯥꯏ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯈꯣই ꯊꯥꯖꯔꯣꯏ ꯃꯁꯤꯒꯤ ꯀꯨꯔꯥꯟꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯃꯥꯡꯗ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯑꯗꯨꯕꯨ ꯅꯪꯅ ꯎꯕ ꯉꯝꯂꯝꯂꯕꯗꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨꯕు ꯂꯦꯞꯍꯟꯒꯗꯕ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯃꯃꯥꯡꯗ ꯑꯃꯅ ꯑꯃꯒꯤ ꯋꯥꯍꯩꯁꯤꯡꯕꯨ ꯂꯥꯜꯂꯤ ꯍꯥꯏꯅ ꯌꯦꯠꯅꯔꯗꯨꯅ ꯑꯁꯣꯟꯕꯁꯤꯡꯗꯨꯅ ꯍꯥꯏꯒꯅꯤ ꯑꯔꯤꯡꯕꯁꯤꯡꯗꯨꯗ ꯅꯈꯣꯏ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯕꯁꯤꯡ ꯅꯈꯣꯏ ꯊꯦꯡꯅꯔꯝꯗꯣꯏꯅꯤ ꯑꯩꯈꯣই ꯃꯥꯡꯈ꯭ꯔꯁꯤ ꯅꯈꯣꯏ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣই ꯊꯥꯖꯕ ꯃꯣꯃꯤꯟ ꯑꯣꯏꯒꯗꯕꯅꯦꯅ ꯍꯥꯏꯔꯛꯀꯗꯧꯅꯤ ꯑꯁꯣꯟꯕꯁꯤꯡꯗꯨꯅ ꯑꯁꯣꯟꯕꯁꯤꯡꯁꯤ ꯅꯠꯇ꯭ꯔꯣ ꯏꯟꯅꯔꯤꯁꯤ ꯍꯥꯏꯒꯅꯤ ꯑꯔꯤꯡꯕꯁꯤꯡꯗꯨꯅ ꯑꯁꯣꯟꯕꯁꯤꯡꯗꯨꯗ ꯈꯨꯝꯅꯗꯧꯔꯤꯃꯤ ꯑꯩꯈꯣꯏꯅ ꯊꯩꯗꯣꯛꯈꯤꯕ꯭ꯔꯥ ꯅꯈꯣꯏꯕꯨ ꯂꯝꯖꯤꯡꯗꯨꯗꯒꯤ ꯃꯗꯨꯅ ꯅꯈꯣꯏꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯠꯇꯦ ꯅꯈꯣꯏ ꯅꯁꯥꯅ ꯑꯣꯏꯖꯈꯤꯕꯅꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯩꯈꯣꯏꯅ ꯐꯥꯗꯅ ꯊꯩꯗꯣꯛꯈꯤꯕ꯭ꯔꯥꯕ ꯅꯈꯣꯏ ꯅꯁꯥꯅ ꯄꯥꯝꯖꯗꯅ ꯆꯠꯆꯈꯤꯕꯅꯦ ꯍꯥꯏꯒꯅꯤ ꯑꯁꯣꯟꯕꯁꯤꯡꯗꯨꯅ ꯑꯔꯤꯡꯕꯁꯤꯡꯗꯨꯗ ꯅꯠꯇꯦ ꯁꯔꯧ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜ ꯅꯈꯣꯏꯅ ꯍꯨꯀꯨꯝ ꯇꯧꯈꯤꯕꯅꯤ ꯑꯩꯈꯣꯏꯗ ꯇꯨ ꯄꯨꯔꯥ ꯐꯣꯡꯅ ꯍꯥꯏꯗ꯭ꯔꯁꯦ ꯑꯩꯈꯣꯏꯅ ꯑꯜꯂꯥꯕꯨ ꯊꯥꯖꯗꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯊꯪꯖꯤꯟꯅꯕ ꯃꯉꯣꯟꯗ ꯂꯝꯕꯥꯁꯤꯡ ꯑꯜꯂꯥꯗꯤ ꯀꯜꯃꯥꯗꯤ ꯁꯣꯜꯂ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯊꯥꯔ ꯄꯥꯔꯇꯤ ꯁꯦꯀꯦꯟ ꯄꯥꯔꯇꯤ ꯑꯃꯁꯨ ꯍꯥꯏꯕꯗꯨ ꯏꯟꯅꯕꯩ ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯕ ꯑꯩꯈꯣꯏ ꯇꯝꯕꯤꯈꯤꯕꯗꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯣꯠꯁꯤꯟꯒꯅꯤ ꯃꯈꯣꯏꯅ ꯂꯣꯠꯁꯤꯟꯒꯅꯤ ꯅꯤꯡꯉꯝꯃꯛꯇꯕꯗꯨ ꯃꯈꯣꯏꯅ ꯗꯟꯗꯤꯗꯨ ꯎꯔꯛꯂꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯡꯕꯤꯒꯅꯤ ꯌꯣꯠꯍꯧ ꯀꯣꯜꯍꯧꯁꯤꯡ ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯉꯛꯁꯤꯡꯗ ꯄꯤꯒꯗ꯭ꯔꯥ ꯃꯈꯣꯏꯗ ꯁꯥꯁꯇꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯒꯤ ꯅꯠꯇꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯒꯤ ꯅꯠꯇ꯭ꯔ ꯍꯥꯏꯕ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯗꯟꯗꯤꯁꯤ ꯑꯗꯨꯒ ꯑꯒꯂꯥꯜꯗꯨꯅꯦꯕ ꯁꯤ ꯀꯣꯏꯂꯧ ꯀꯣꯜꯍꯧ ꯑꯣꯏꯅ ꯑꯗꯨꯝ ꯍꯟꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯒꯂꯥꯜꯁꯤ ꯀꯣꯏꯂꯧ ꯀꯣꯜꯍꯧꯗꯨ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯑꯃ ꯂꯩꯌꯦꯕ ꯑꯒꯂꯥꯜꯁꯦ ꯒꯤꯜꯒꯤ ꯖꯃꯥꯅꯦꯕ ꯑꯒꯂꯥꯜ ꯍꯥꯏꯁꯤ ꯁꯤ ꯃꯧꯁꯝꯁꯤ ꯊꯨꯔꯗ꯭ꯔꯥ ꯃꯧꯁꯝꯁꯦ ꯅꯣꯟꯊꯕꯁꯨ ꯌꯥꯗꯕ ꯍꯥꯏꯒꯠꯄꯁꯨ ꯌꯥꯗꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏ ꯐꯤꯂꯝꯗ ꯈꯔ ꯑꯔꯤꯕ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯐꯤꯂꯝ ꯀꯨꯔꯥꯟꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯤꯅ ꯍꯥꯏꯕ ꯂꯤꯗꯔꯁꯤꯡꯅ ꯍꯥꯏꯕ ꯂꯥꯏꯁꯤꯡꯅ ꯍꯥꯏꯕ ꯁꯩꯇꯥꯟꯅ ꯍꯥꯏꯕ ꯏꯟꯗꯅꯕꯒꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕ ꯑꯌꯥꯠꯁꯤ ꯏꯟꯅꯕꯩꯇꯅꯦ ꯀꯨꯔꯥꯟꯁꯤ ꯊꯥꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯁꯍꯔ ꯑꯃꯠꯇꯗ ꯄꯥꯎꯃꯦꯟꯕ ꯑꯃꯠꯇ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯤꯡꯗꯨꯅ ꯍꯥꯏꯈꯤꯗꯕ
ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯊꯥꯔꯛꯂꯤꯕꯗꯨꯗ ꯊꯥꯖꯕ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯗꯕ ꯑꯃꯠꯇ ꯂꯩꯇꯦꯕ ꯀꯣꯝ ꯈꯨꯗꯤꯡꯃꯛ ꯑꯔꯤꯡꯕꯁꯤꯡꯁꯤꯅꯅꯤ ꯍꯥꯏꯔꯤꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯉꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤ ꯅꯈꯣꯏꯗꯒꯤ ꯂꯟ ꯊꯨꯝ ꯑꯃꯁꯨꯡ ꯏꯆꯥ ꯃꯁꯤꯡꯗ ꯑꯩꯈꯣꯏ ꯑꯣꯏꯔꯣꯏ ꯗꯟꯗꯤ ꯐꯪꯕꯁꯤꯡ ꯑꯩꯈꯣꯏꯗꯤ ꯃꯥꯜ ꯁꯥꯟꯁꯨ ꯄꯥꯏꯔꯤ ꯖꯀꯥꯠ ꯄꯤꯔꯤ ꯇꯤꯝ ꯑꯃ ꯁꯦꯅꯤ ꯁꯥꯅꯥ ꯃꯌꯥꯝ ꯇꯧꯔꯤ ꯃꯧꯔꯕꯤ ꯃꯌꯥꯝ ꯑꯃ ꯀꯔꯤ ꯀꯔꯤ ꯄꯟꯗꯤꯠ ꯄꯥꯗ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯟꯅꯔꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯔ ꯁꯨꯜꯂꯤ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏ ꯁꯖꯥ ꯐꯪꯗꯧꯔꯤꯅꯣ ꯑꯩꯈꯣꯏ ꯑꯖꯥꯕ ꯇꯥꯔꯣꯏ ꯍꯥꯏ ꯍꯥꯏꯕ ꯇꯁꯦꯡꯅ ꯑꯩꯒꯤ ꯔꯛꯅ ꯃꯔꯥꯡ ꯀꯥꯏꯍꯟꯕꯤꯕꯅꯤ ꯆꯤꯟꯖꯥꯛ ꯃꯥꯅ ꯀꯥꯏꯍꯟꯕꯤꯒꯦ ꯅꯤꯡꯕꯤꯕꯗ ꯑꯗꯨꯒ ꯀꯧꯍꯟꯕꯤꯕꯅꯤ ꯃꯥꯅ ꯀꯧꯍꯟꯕꯤꯒꯦ ꯅꯤꯡꯕꯤꯕꯗ ꯇꯧꯔꯃꯁꯨꯡ ꯃꯤ ꯑꯌꯥꯝꯕꯅ ꯃꯁꯤ ꯈꯪꯗꯕꯅꯤ ꯃꯆꯥ ꯃꯁꯨ ꯂꯤꯡꯉꯦ ꯈꯟꯗꯥꯟ ꯂꯤꯡꯉꯦ ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯈꯜꯂꯨꯅꯣꯕ ꯍꯤꯡꯒꯅꯦ